अहानबदा मरोइबा पाउ मणिपुर की ओइना चाही कुनहुमदोय नत्रगा कुनमंगा की मखादा लैबा मिलोइसिंगना यू लैबदा यादनबा लैंगाना खनरी हाइना चीफ मिनिस्टर ना फोंदोखरे अहुम सुबह फेस की जीपीएस हालबा हाईवे पेट्रोल गाड़ी तरानी थोई चीफ मिनिस्टर एन बीरेन लमथादुना होदोखरे ओजासिंग युमगी अनकपदा पोस्टिक पिगनी मदुदा हेक मथौ तौद्रबदी अकनबा एक्शन लौगनी हाइना एजुकेशन मिनिस्टर टीएस बसंत कुमार ना फोंदोखरे ख्वाइरंबन कैथल की नौना साबा टेम्पोररी मार्केट सेट साबा लोशिलबसु संकादना लैबगी मायोक्ता कैथल फमहनबियु हाइना कैथल फमबीसिंगना ngasi irang हौरखरे अमदी हौखिबा पुंग कुनमरी दा मणिपुर की ओइना कोविड-19 की अनोबा केस अनि थेंगनखरे असीबा मदा यावखिद्रे खुरमजरे पोनी टीवी प्राइम टाइम मणिपुरी पाउ मियेंग ताबिरिबा सिंबु मोनिका सनासम नाताराम नौचरे हौजिक पाउ संदोना पिजरे इंडिया की ओइना चाही कुनमाथोय सुरबा सिंगना यू लैबा याबगी कांगलोन लैरबसु मणिपुर की ओइनादी चाही कुनहुमदोय नत्रगा कुनमंगा की मखादा लैबा मियोय सिंगना यू लैबदा यादनबा लैंगाना खनरी यू लीगलाइज तौबगी मतंगदा इमा सिंगना पाखतपा तौबिगनो पालिबा लैंगाक असिना मियामगी मांगनबा थबक अमदा तौरोय हाइना चीफ मिनिस्टर एन बीरेन फोंदोखरे वफम अहुम सुबह फेस की हाईवे मथौ तौगदबा जीपीएस यावबा गाड़ी तरानी थोय सीएम सेक्रेटरीट तगी लमथाबगी थौरमदा फोंदोखिबनी थौरम अदुदा राज्य सभा की एमपी लेसेंबा सना चावबा सोशल वेलफेयर मिनिस्टर हैच जिंगो टीएन हेल्थ मिनिस्टर लेटपा हौकिब ट्रांसपोर्ट मिनिस्टर खासिम बासुम एमएलए के रोबिंद्रो केएस इबोमचा अमदी डीजीपी इंचार्ज क्रिस्टोफर डोंगेल यावना पुलिस की मकोक थोंबा कयासु सरुक याखि चीफ मिनिस्टर नाहाई यू लीगलाइज तौरपदा लमदम असिगी इमा इबल सिंगना यू लमदम असिदा पाकसना योलद्रा हाइना पाखतनबा यावरिबा असि कोकनबा अथुबा मतमदा चटना कांगलोन अमा पुथोकलागनी लेंगांगना सेमगदोरिबा चटना कांगलोन अदु लमदम असिगी इमा इबल सिंगदा हाना खंगहंदुना अपाम पामदा तानगनी यू लीगलाइज तौरबसु लमदम असिदा सोखंदना बहोतनगनी हाइखि महावना मखाताना हाई मणिपुरदा ngasiди law and order की फिबम हाइनिंगाई लेतेना फगले मतम अमदा मपालदा थाउ लौबा चटपा गाड़ी सिंगदा पिरंबा कॉन्वॉय ngasidi पीड्रे सिक्योरिटी की कॉन्वॉय यावदना थाउ लौबा चलकबा हाइबसी लेबाक असिदा law and order की फिबम फगले ताकपनी ngasi हाईवे सिंगदा मथौ तौनबा लमथारिबा पेट्रोल गाड़ी सिंग असिना हाईवे सिंगदा नियम की वांगमदा सेल खाइदना ड्राइवर सिंगदा अवाबा पिबादु ngakthoknaba paikhatpa thaurangni इंडो म्यांमार ngमखै परिंगदा लेरिबा बेहांगदगिना जसामी फावबगी मनुंगदा पुलिस स्टेशन कुंट्रागा मरी थमनबा थबक पाइखटपा हौरे हारिबा पुलिस स्टेशन सिंग असिना मथौ तौरक्लबदी ngमखैदा नियम लाना मिटोप चंगलकपा अमदी ड्रग ललोनबा सिंगना चादा मरफुतरादी हंथाहनबा ngमलगनी अमरोमदा वार ऑन ड्रग्स सु बीएसएफ ना सरुक्यागे अयाबा पीबीयु हाइरकपा लेरे मरम अदुना मसिगी मतंगदसु खनरगनी लेंगाक असिगी ओइना मियाम की पुंसी शांति ओइना इंगना चिकना लेहनबा होटनगनी मसिदा पुलिस अमदी मियाम की मरक्ता अफबा मरी लेहनबा चंगी ngasi खुसिनरिबा गाड़ी सिंग असि इसा इसागिनी हाइना खनबिदुना निंथिना सिजिनबियु हाइखि ngasi lamthakiba गाड़ी तरani थोय अदु तामेंगलोंग अमदी नोने डिस्ट्रिक्ट अहुम कांगपोकपी सनापति अमदी टेंगनोपल डिस्ट्रिक्ट की ओइना गाड़ी अनि अनि गाड़ी सिंग अदु मियोय तरा रोम तोंगनबगी कैपेसिटी यावरी मणिपुरी मियाम की दमकता चिंचा अवारपा थाउ थुम पुगना चलिबा ड्राइवरसिंग मिसक्रिएंट कांगु खर ततना एक्सटॉर्शन गुम तौबीबा किहनबा अदुम मयाम दुर्गी गाथोंगबने कोइना हाईवे पेट्रोलिंग स्कीम लखलपसे पुलिस मॉडर्नाइजेशन में कोई अंकन तौरे करिगिनो पुलिस की मोरल्स पीपल फ्रेंडली होइबदुगी डिलीवर तौबो याननबगी बॉर्डर एरिया से नहांगे दी पुलिसिंग से हम नक्ना लेरमगे इंडो म्यांमार की बॉर्डर से होजिकि कोई होम मिनिस्ट्री ते तोरकाना कोई पुलिस स्टेशन 34 मुख साबगी बेहांगदगी होरगा जसामी भक्त मदुगी कोई थरो पाइखले कन्न पुलिस में मागी टीम खादो काना लंबियांगा काना होजिक साबा होनबा कोनबा यावरे सिगी बॉर्डर पुलिसिंग सिगी प्रेजेंस लागदे अखोइदंगसी कोन मपानदगी दर्टी पुसलपगी अवाबा थेंगरीबा अदगी इलीगल इमिग्रेंट सिंग लापगी अवाबा थेंगरी मैमसे साथी नै कोई 90% अखोइ काप तो ngमगनी हाबि
Ozasing yumgi anakpada posting pigani maduda hek mathau tawdrabadi akanba action logani. Chatok jasin gidi lambi mathau tai country asi manglomda charkhat hannabagi damaktadi information technology chawkhatpa mathau tai haina Minister TH Basanta Kumar na phongdokhrei. Wafam asing asi Manipuri da leba Indian Institute of Information Technology Manipur gi ahanba convocation pangthokpagaloin mari leinana phongdokhibani. Thorom aduda Manipur gi Education Minister TH Basanta Kumar, Professor Abhinas Chandra Pandey, Director Inter-University Accelerator Center Delhi, Professor Kisnan Bhaskar, Director Triple IT Manipur Konungmang, Additional Chief Secretary, Triple IT gi Oza Singh Amadi Mahiroi Singh Nasar Gyaki. Thorom aduda mari leinana Education Minister TH Basanta Kumar na hai Triple IT asi Imphal da leirabasu Manipur macha yaubagi chang aduki matik hanthai. Information technology ki matam asida mipung khudingmak IT ki knowledge laigadaba matam asida aikhoina institute asida tamdaba haibasi aduki matik mangjabani maram aduna mahiroi singda IT ki awareness piduna amadi coaching piduna competitive exam da mai paknaba hotnagani Paumi singna hangba wahangi paukhumda Manipur da oja singi awatpa laibana oja singi posting mafam sindok sinjin tawbada awaba khara lairi adubu oja singi mayum manakta laiba school singda yariba makhai posting piduna thabak tawhangani maduda Thabak tawraktrabadi akanba action logani. Oza singna transfer posting ki nungaiba thiba labs lasi haiki. Akui ching de na teba remote area hai seba ching ju hai gum seba nungai teba ching hai ga difference ma leba remote area hai seba jiriba am hai rasi andro gi remote area hai oza singam de chalu ya deba pung ama khak ani dang garin chapa ya ji chalu ya deba kari gino thamali wanom ba hore aduna akuin tong du sidi yar gai anak da mai subject to chana ba school de thamaga madu de chalu ya di proper action logani hai me am dai thamjari ba oza sina chhatra du tambi de kamaina bhava chhatra bhava konai hoi doino ba Chumiko, Sigi database, I'm kanna koi team of officers and Wazasing directorate ki honori for even for higher secondary and for school level. Team sema husik day and night work tawri within a few days time. Rationalization the tawrani have the items again. Khwaramban Kaithal gi Nauna Saba temporary market set Sabalo Shilabasu Sangadana Laibagi Mayokta Kaithal Pamban Biu Haina. Kaithal Pambising ngasi irang hawrakhrei. Kaithal Pambising ngasi nungtil pung ahum tarakpada Nauna Saba market set tat homjinduna. Kaithal Pamlagan haina pamjinduna leiki. Maduda masing yamlaba security personnel sing sangsilaktuna thokhaningdaba thodok thoktanaba ngak senbada. Natana Kaithal Pambising hanaba khanganke. Khongjang aduga mari lenana Roadside Vendor Welfare Association ki General Secretary Kiran Mala Thongbamna hai Inglising ani taramapan ki March taki ngasi fawba Nauna Saba loiraba market set asida famdana Kaithal Saba loiba ngaiduna lakhi Corona amuk lakhiduna thengthaki adubu jahi asida di Saba loirabasu sangkadana Kaithal famjariba Roadside Vendor sing koksinduna famhanba leite masi yamna laibak thibani Ngarang fawbada Kaithal Sangabiu haina mamangda haikiba leire adubu Sangadana leibana Saba loiraba Kaithal asida masa masana famjilani haiduna Kaithal famnaba hotnabani Kaithal famduna leibana awaba kaya mayoknare Kaithal asida street vendor natabasing fambasu yauri yaroi lengangna mafam asida Kaithal famhalaba mating street vendor sing masak khangdokpagi thabak chathabiu haiki Paliba government na honorable CM na ekoi street vendor singi oiba kethel ase saduna ngasi lotion bibase ekoi sarkar bu amadi honorable CM bo ekoi hainingai letana thagachari aduga ngasi ekoi khamthengna war street vendor singse 2019 gi March tagi ekoi ngasi bhawbada mafam ase phamdana lae aduna ekoi na sabasi loiba ngaibadagi corona amuk lae corona na maram modiga mathang nansalapudana ekoi October gi date 3 phawgi manungda sarkar na ekoi gi sang ase sangabi duna ekoi sinabiu haijebani ado sarkar gi side tagi ekoi da response amata laktabadagi ngasi de ekoi gi member mayam sina masa na phamjalani haina lep khibado date 4 dagi tumakni ekoi na ngasi da laiba member mayam sina phamjalakpase mafam masla ekoi na phambada jat manada ba haiba tare ekoi minority muslim yauri salai taret yauri aduga chiru gi ta sing yauri kegi makhan manada ba mayam amana ekoi sigi kaithel ase phamjabani hangna leiba kaithel natte mayam puna makna ne masi bhab taminna ma ekoi mathau tai Akoi mafam sidagi akoi hallaroi ngasidi dum phamdana akoi numit khudingi dum phamba akoi haujarani Manipur ki Home Department na land
आइन बु सिंथादबा अमदि बेबार तौदबा असि यानिंगदि हाइना मणिपुर प्रदेश कांग्रेस कमिटी की लीगल डिपार्टमेंट की चेयरपर्सन एस सानौना हाइख्रे अफम असिंग असि कांग्रेस भवन दा पांगथोकपा पाउगी मिफम अमदा फोंगदोखिबनी महाना चाही असि की फेब्रुआरी 22 अमदि मार्च 5 दा पांगथोकपा 12 सुबा मणिपुर लेजिस्लेटिव असेंबली मिखलदा चंगबा सेंफम असि लाख 19 तकी हेनबा यारोय हाइना इलेक्शन कमीशन ऑफ इंडिया ना लाउथोखिबा लेरबनी अदुबो मसिगी वांगमदा क्रोर कया तिंगदुना मिखल थेंगनाखिबगी वाफम अमा सोशल मीडिया दा वायरल ओइरकपा अमदि चीफ मिनिस्टर मसामंगना पब्लिक की प्लेटफॉर्म अमदा मिनिस्टर ओइरिबा सुसेंद्रो दा लुपा कया चंगख्रागे हाइना हंगबा असिबो आइन की वांगमदा ओइबना मणिपुर की डीजीपी दा वकत अमा एमपीसीसी के लीगल डिपार्टमेंट हौखिबा मे 19 दा मणिपुर की सीएम एन बिरेन की मथक्ता सेंजा थुमजा तौबकी मायोक्ता आइन की ओइबा एक्शन लौखनबा रिपोर्ट अमा पिशिनखी अदुबो ngasi फाउबदा करीमता तौदना लेबा असि मणिपुर की होम डिपार्टमेंट ना आइन बु सिंथादे अमदि बेबार तौदे हाइबा ताकपनी लेंगांगना ngakchau thektuna kanana kari tौजरकपा ngamgani haibagi mawongda leiriba asi yaba ngamloi haina mahakna phongdoke hiram asigi matangda vice chairperson legal department MPCC MD Rabi Khanasu mahaki oiba wafam singsu thamlakle Mr. N. Biren Singh masabak na public meeting amagi platform da susidro nangi lupa karu kaya jangi airo wahi simak masih ain di against ni election commission ki guideline ke against ni maram aduna Manipur Home Department ki thobi di director general of police ta wakat amat thangati new biwang na thabak tawi one corruption charge FIR malubi bu aina report tikhathiba darkas adu karigumba hiram amat tada lokhatpa amasung lokhattabi maktang silent oidna adum lai pateki Manipur Pradesh Congress Committee na nungai taba amadi lo ବ୍ୟବହାର to bidaba lenga ashida aikoi na city challenge tawi kari dama Manipur Home Department na lo shinkhana daba amadi lo ବ୍ୟବହାର to daba se it is a very highly condemnable Chief Minister वगैरह Prime Minister वगैरह लेबाक citizen amada नागरिक amada करीबा आइन कायब थबु अमा ngamba na thagत तौबदा गदी mahak adugi matakti FIR opsi yadabra Indian penal court ki makhada crime ko offense sama tauba gadi na thagana any chara ba madugi suitable madugi punishment leba crime ma tauba gadi madu irrespective of any position madu FIR lokan kadamne Tamil Nadu da Chief Minister Werum Khiba Jayalalitha si mahana lengaki Sabat thorangi sebab laga sini highway damta magistrate ki court complaint case toki maki case tu mathang appeal tawtna karna Chief Minister Jayalalitha ki mathakta trial tawgadam ni maki mathakta FIR laga bichar tawgadam ni aiga madukama singna na Supreme Court togi Supreme Court na su high complaint lo magistrate court ki tarakhi order chatna badagi last Jayalalitha Tamil Nadu ki Chief Minister yamna masakta ba leba me khangna bado jail jokri North East की ओइना खोंजल द बॉयज अन मिंगथोनबा फैमिली रेस्टोरेंट अमा ताबगी पांगल वाटलबा अमदि वांगांगबा ngamjadraba खोंजल थोक्ट्रबा मियोय सिंगतना चलाइबा रेस्टोरेंट कैफे अमा मणिपुर द इहान हानबा ओइना लुवांग संबम द हांगदोखरे रेस्टोरेंट असिदा ताबगी पांगल वाटलबा अमदि वांगांगबा ngamjadraba मणिपुर द लेरिबा कम्युनिटी सिंगी अमता ओइबगी अमदि पुन्ना हिंगमिनबगी वाखलोंदा मियोय तरा मंगाना चलाई हौरी अमदि रेस्टोरेंट असि ओइनाबो होनरकपदा मयामदा लेरिबा स्टाफ सिंग असि Manipur da leiriba masak nairaba hotel singda intern tawhanduna yamna wana hotnarakhi amadi film rohanna t-shirt column na chingba yonduna amadi pukchel chawraba miyoi kyagi matena ngasigi fibam asi yauba ngamjarakpani amadi hariba restaurant asi pukchel chawba miyoi amadi mari leinaba department na nusi biba amadi midyang changbirabadi atopa branch ama hangbagi wakhalon laijari haina su phongdokhi Masih uriba form je tang nang honam tam da February tha de ge ise palom da tongan state da atopa metropolitan city sing da laiba sigumba gi nata travelon thok travel chil now sing sina chalaiba restaurant sing sida chatla kan da ina gi survey to ba hai tare ni apam pham sing da chatla kan da pham nung gi phang pa idea da na kamaina practically masi implement to ba ya gada ge na ina tongan ba society the body myam da koina approach to jara fundraiser campaign na ching masu maina pai hojara kana sum masi si film ji ujar bane Chahi khudingi kanglai pak Manipur gi ahan ba lengak laikhiba numit palan tawduna lakpagum
Handak chahigi oinasu lakadoriba October gi tang 19 da konung mamangda leiba Palace Auditorium da pangthoklagani haina Committee of Civil Societies Kanglaipak CCSK gi President Jitendra Ningombam na phongdokhrei. Ofama singasi New Chakon da leiba CCSK gi office da paumi singa unabagi thoram amada phongdokhibani. Mahangna makha taraduna hai maru oina thoram asi palan tawribagi maram asi British na Manipur bu ningkha tamba leibak ama oire haina Thadokuna Jakraba Matung, Inising Amaga Jamapan in Futareta, Constitution Semdana Southeast Asia da, Ani Suboina Manipurna Matau Karamna Langak Jabak Ngamgadage Kalaba Matunda, Bot Hadana Duna Miyamna Pamba Mihud Kanduna, October Gitara Nipana Pangtokiba Adubo, Iramdam Gidamak, Ketnaba Amata Laitana Ikoi Amatani Habiki Wakalon Adu, Ikoi Horakliba Mioy Singna Ikai Kumnaba Amadi, Makoigi Wakan Adubu, Nainafam to Ihaiba Wakan Asida. Thoram asi sinjabani amadi thoram asi da laibak miyam nasu saruk yabina basu phongdorakli British na Manipur thadok tu nasat khraba matung da koi Manipur se ningkha tamba laibak am oire haidana koi Manipur State Constitution Act 1947 ne sema matung da ngamikhalu da kara iba mai paklab kangbu sing duna adungi October ki tang 19 da Manipur State Darbar da pullaga lengang na bugda mo kwasa ki bunum ini haitare Manipur kangai paki puwari da yamna sab toksin ngai oiba elected members sing duna iram da masibu ngak na bugda makta sing digi karakba tamdagi karakba furup ki khena balai taba mayam sing duna coalition government am semaga lenga ki bodo Manipur si kai dena ba unity amo integrity de yom pomorga lenga ki bo mayam sing du akoi gi lenga ko mayam sing sina aduga ngasi gi mirol sing sina allam sing na pambira mo wakalun sing du so koi chumna chatlibra faina chatlibra haibun sing gi maram da khanna nei na bagi leibuna maram oi ngasi thorom se pangthok chabani duna hari bu thorom si yawi ne na bagi da mukta print amadi electronic ki khutang da koi mayam da pokjinjari Wakalon Manaba Apunba Wama Kanglai Paki Hozik Advisor in a Puriba Hanagi Kosem gi Chairman Amadi Buddha Chandra College ki Principal Su Biramba Dr. Hamom Naba Takhel Lekai Infal da Laibana Apunba Manipur Matam Isai Kanglop Amiki Nifu Manga Suba Mapokumon Amadi Taramapan Suba Manipuri Matam Isai Numiki Thoramda Lamdam Asigi Sai Sakpa Oibetanadana Laibaki Maru Eba Thaudang Kaya Su Lauriba Dr. Hamom Nabada Lifetime Achievement Award of Amik Lisangani Kunithoi Pirakpa Amadi Kudol Tambirakpada Wamana Haraubaga Loinana Tagatpa Fongdok Laduna Ngarang Wamagi Thopuba Singna Mahaki Mayumda Jatuna Ikai Kumnabagi Thoram Ama Pangthokhrei Thoram Aduda Wamagi President Moirang Them Now Kemba Maitei Vice President Waikhom Gojen Mitei Secretary General Paunam Thakaba Mitei Yauna Maru Aiba Miyoi Kayana Saruk Yaduna Pangthokiba Aduda Wamagi President Moirang Them Now Kemba Mitei na Dr. Hamom Nabana Asigumba Laibaki Lemjaningai Oiba Kudol Fanglakpada Wamana Haningai Letana Tagatpa Fongdokjari Amadi Makata Nasu Asigumba Laibaki Lemjaningai Oiraba Tabakaya Matam Sangna Ana Ayek Yaudana Punsi Nungshangna Miyamgi Damak Tabak Tawbiraknaba Taibang Mapuda Thawnijari Haina Fongdoki Manipur University Students Union Musuna Haukiba September 15 Nomajing Numita Debating Competition Ama Manipur University ki MEMS ki Auditorium Hall da Pangthokiba Thoram Amada Jury Member Oikiba Manipur University ki Manipur Department ki Oja Assistant Professor Dr. Ensna Tombana Haikiba Wafom Kharagi Matangda Manipur University ki Register na September 19 da Khoyek Piduna Oza Ensna Tombaki Mathakta Pirakliba So Cause Notice Asi Maram Chade Maram Asina So Cause Notice Asi Handokna Bahaina Federal Students Organization Kanglai Park Fesokna Appeal Torakli So Cause Notice Thanabaki Warep Lokiba Adu Laibak Thibani Haina Fesokna Hakchina Lawi Maram Asina Numit Aduda Deans Committee na Lokiba Warep Adu Handokna Ba Amadi So Cause Notice Asi Kaktatna Bahaina Fesokna Hairakli Hiramamagi matangda asoiba puthokna wangang bahay basic intellectual persons singidi yamna maru oiba adu gishu mathakta Indian Constitution ke Article 19 Clause 1 Clause A gi matung ina Right to Freedom of Speech pirabashu khang hairaba achum aran puthokna ngangba ngammaba singbu hibul namsinduna thambagi thawong ama chatharakpa asigi matangda Fesokna tasengna yaningda ba fongdogli haina Secretary Publicity British SANASAM na thadorakpa Gerald amana fongdorakli Students Union of Kanglai Park Suk Head Office ki Hojik Vice President ki Thopuri ba Kaisam Lebanon na
Manipuri University dagi PhD fanglakpa asida nungaiba harauba fongdokpaga loinana mana honna jakiba adubu pukning thogatpa oina ngasi suk head office da achamba thoram ama pangtokduna taram nopagi thoram ama pangtokhrei Manipuri University ki Department of Life Sciences Geology da Oza Professor and Mohilal Maitai gi makhada Taxonomical Characterization of the Parasites of the Fishes of Barak Valley Assam haiba thesis da September manga da Doctor of Philosophy fanglakibani Manipur University Students Union Musugi President Oina Shu Thopuramba Kaisam Lebanon asi Mahiroi ama oina Mahiroi singidamak kathopaga loinana Mahiroi singi yaifana bigidamak thabak kaya khonaduna lakliba Mahiroi luchingba amasuni Maru oina University asigi Mahiroi singi yaifana ba thabak kaya tawtuna lakliba mioi amakhakni Mahana research tawriba manungda UGC ki set mai pakhi amadi tongan ba journal kaya da research paper singsu fongki amadi national international seminars tarani thoida sarukya ki thoramasiga mari lenana CCSK ki president Jitendra Ningomba na fongdokhibada mahi masing mapungfana haiba mioi ama oige amadi mahairoi kaya bo amu khutpadna semgi khalabadi PhD haiba asi fauba mahi tamba asi yamna maru oi larik laisu matik chana haiba mioina namna leiraba mahi masing haibagi chang yamna wanglaba leibak adu adum chakhatpa haibasi masana taraba pot oiduna leiribani maram aduna kanglaipak asidasu hena mahi masinggi lamda hena migyeng changduna afaba mahiroi kaya puthokpa ma mathau tai government ki education policy asi hena manung thitna nainaba amadi hena pakthok chakthokduna kanglaipak sinba tuna mahiroi singbu lairik mapungfana tamba ngamhanaba hotnaba Government school singbu hena fana bahotna duna mahi singi lamda mithoi mihenba mahiroi kaya puthokpa mathau tare hanadagi hena kupna school college singda karamna lenga ki school college talari oza singna mahiroi karamna larik takpi tambiri yengsin basu yamna maru oirakle mayam sidagi hena maru oiribadi higher secondary college amadi university level fawba hiram kharada free education piduna imung manung waba mahiroi kaya bu mapung fana larik tamhanbagi thorang ama sinba yamna Mathau tare haina fongdokhi ngasegi thoram aduda kaisam Lebanon na achamba khudol pot sing pirak bagaloinana tongan ba luching bisna mahana hotna rakliba asigi mahi fanglakpa sida thagat wahai singsu fongdokna khi kaisam Lebanon gi tungi punsida hena mai pakpa miyam gi yaifana bal thabak hena tawba ngamba oirasanu haina Students Union of Kanglai Pak Sukki Maikari gi fongdorakli Hauzik pauge martana temba break amalong minasi. Aiko. Asuk thiam ji pok kai chalui no. Ta cha langbal kai thel chalu bane. Mitom mian cha jingna khoi bo pang ma siba juar mela do ngani ne. अदुगुम मेला दुना तिये ताचो सिदे येलोमी एखोइना छिनजबा इरमदम सिगी सेबे लोंदसु याम कानागदबा अदुगुमबा लंगमन कैथिने ताचो काइदे मोइगी मैगदो लंगट्रक लंगथालगा लंबिगदो लोरे ताचो खुफजमने ताचो लंगम कैथिदा लेहोबा एखोइगी स्टॉल सिंगदा ताचो अदुदो लेहोबा पोचे योमदुदि काइदे सोय मार्केट उगे पंगदबा ngatanida तयाय आइया ngawjari ngasai foreign country singi stall singdo adune haba adudagi ngasai ne lepo yumne yare sanglo taso asuk thenga phokai chaluna taso langban ke thin salum पृथ्वी की तोंगान तोंगान बा कंट्री मंगा हाइबदी थाईलैंड बांग्लादेश अफगानिस्तान अमदी नेपाल एना इंडिया की तोंगान तोंगान बा स्टेट कुन की स्टॉल सिंग हंदक की लांगबल के चल सिदा सरुक या नुमिदांग नि मतमदा फजरबा मई की कोमै लोइना तोंगान तोंगान बा एंटरटेनमेंट प्रोग्राम सिंग म्यूजिकल कंसर्ट फैशन शो मिड द स्टार न सिंग बा थौरम सिंग लांगबल के चल लेंगबिरक्तुना माहौल लोबी हो Breaking matungda mayam panguna taram nongchare makata ba paus na pijare Thawbal okramda laiba Vision Creative School of Science ki numin inni chupna chathagadaba tarama thoi suba Vision Literary and Cultural Meet Come Teacher Day gi thoram ngasi Vision High Court Yard Hall da hawdokhrei ngasi gi thoram aduda Social Scientist Dr. Danabir Laishram Vision Creative School of Science ki Principal T Nandalal Maitai amasung Maharashtra Bodhchandra College ki Associate Professor Dr. Naurem Kishore Chana thoiba mitung sing oina sarukya Mahiroi singi folk dance, jagoi, debate, drama amasung remson na chingba tongan ba program amati competition sing na mapung oiba thoram oike school asigi principal T Nandalal Maitain haikibada aikhoi isa da yauriba gunsing asi aikhoina sizina ba haitabana maram oiraga punsida mai pakpa ama oiba ngamdana chatkibasu kongai amani
Maram aduna masigumba mayam asi thoktanaba ngasigi mahairising asigi mama mapa oibasingna makhoi haisingba sing adu khangbiduna angangsing asi karamba lambida chathankiba yabagi haibadu khangdoknaba chahi khudingi thoram asi pangthokpani haike mother of Africa modern dance mother only logo like the soy like Tambu. Again, I don't need to know, I don't need to see how we get, I don't pass the people that they take out and put in Japan. To this universe of the mother, you are the main times. I highly believe maximum. Marcosi, I get Lana by our parents, was a good to see the way to use it for the day. Human Initiatives Manipur hi Manipurna humanitarian gi lamda lisang sina leptana changsilakba voluntary services ki saruk ama oina Senapati district ki manungjana laiba Khamsom village da ngarang deki hokiba numit nini gi oiba lemna ana laying bagi kem ama ngasi lotion kray hi Manipurna Khamsom village authority ki khutsamnaraga punna pangthokiba numit ini gi ana laying bagi kem aduda khul adugi nupi angang sing yauna punna miyoi chani yang khairom henbada lemna ana laying bagi khudong jaba sing fangan ke lonana lemna hidak langthak sing su khunsa sing da yen thoke voluntary health camp adu pangthokpagi matangda hi Manipur gi convener amom journal maitaina haikibada Human Initiative Manipurna Health ki sector asida leptana voluntary servicing Manipur state amadi Manipur gi wangmada tawduna lakle Khamsom village asi health kilamda yamna sonthana laiba mafam amani haina khanjabadagi ngarang October 3 dagi hauraga ngasi fawba numit nini gi voluntary health camp asi mafam asda sinjabani haike Khamsom village ki chairman Mr. President Romaina Lambi Lamdang Fatraba mafam asida lakpiduna anna laying bagi camp pangthokpiba khunjasing yauna aduki matik harauba nungaiba phongdokpaga loinana hi Manipur gi team asibu isona thabirakpa angel ni haina phongdokhe Manipur gi mafam khudingda panthoibi iratpagi thabak paksana chatharakle panthoibi iratpagi thoram asi nongda laren pakhangbagi matamdagi chatharakpa thoramni thoram asi matam kharagi mamangda sithaduna leirubasu ngasidi tapna iratpa haunarakle panthoibi iratpa gi thoram panthoibi thaugalup thinung gaina loya lakpa laishangda irat thoram pangthokle irat thoram asi phubala loktak maru community hall dasu panthoibi irat thongni pangle panthoibi irat pa asi thamna pokpi kaifa kaithel dasu irat thaugalup thamna pokpi na sinduna pangthokle thoram aduda lai panaba oiriba el matumna haikibada matam amada panthoibi lat pasi miyamna nokna ba kaya tawrami adubu ngasidi laigi lon aigi natki oiba pot lai kaya thiba matam oirakle aduna irat thawni tawbasi aikhoi ningtamna ngasidi tawba ngamle haina paudamlakle mana makhata na tungda horakliba naha singna thoram asi leptana chathana ba wafam so haike State asigi oina hokiba pungkun marida miyoi puna miyoi ani positive oikre miyoi amata siba yaukidre COVID-19 Command Control Room daki thatolakpa report amagi matung ina hokiba pungkun marida nupa ama nupi ama puna miyoi ani positive oiba yaukre hojik fawbada puna miyoi lising ani ga chama nifumapan laikidre state asigi oina hojik fawbada miyoi lag ama lising kuntramapan ga chanipan tara nipan positive oikre masigi manungda miyoi lag ama lising kuntratareka chatruk yankhai nipana recover tobangam kray active case da miyoi tarama thoi leiri recovery rena chada marfutara nipan dasmik mari tarukni loisilak pada maroi ba pa amu hana pizari Manipur gi oina chahi kun humdoi na traga kun manga gi makhada leiba miyoi singna yu leibada yadana ba lenga na khanari haina chief minister na phongdokre Ahum suba face ki GPS halaba highway petrol gari tarani thoi chief minister M Direna lamthaduna hodokre Oza sing yumgi anak pada posting pigani maduda hek mathau tawdrabadi akanba action logani haina education minister TS Basanta Kumar na phongdokre Khairamban Kaithal gi nongna saba temporary market set saba loshila basu
Sangkadana laibagi mayokta kaithal phamhan biu haina kaithal phambi suna ngasi irang haurakre. Amadi haukiba pung kunmarida Manipur gi oina COVID-19 gi anoba case ani thengnakre asi bamda yaukidre. Nasigi oina di PONYTV na pija pa prime time Manipuri pang matang asal sinjare mayabong kana khurumjari.